ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ. ꯀꯩꯅꯣ ꯏꯕꯨꯡꯉꯣ? ꯌꯨꯝꯁꯤꯕꯨ ꯗꯦꯕꯤꯀꯥ ꯍꯣꯏꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯃꯥꯅꯦ, ꯗꯦꯕꯤꯀꯥ ꯍꯥꯏꯗꯣ ꯑꯩ ꯏꯁꯥꯃꯛꯅꯦ. ꯑꯦ, ꯁꯣꯝꯗꯤ ꯅꯠꯇꯦꯗ. ꯑꯩꯈꯣꯏꯅ ꯍꯪꯖꯔꯤꯁꯤꯗꯤ ꯂꯩꯁꯥꯕꯤꯅꯤ. ꯅꯈꯣꯏꯅ ꯍꯪꯉꯤꯗꯣ ꯑꯩꯅꯦꯃꯤ. ꯑꯩꯁꯨ ꯂꯩꯁꯥꯔꯝꯃꯤꯅꯤ ꯀꯩꯅꯣ. ꯁꯣꯝꯗꯤ ꯁꯨꯡꯅ ꯅꯠꯇ꯭ꯔꯦ. ꯑꯩꯈꯣꯏꯅ ꯊꯤꯖꯔꯛꯏꯁꯤꯗꯤ ꯁꯣꯝꯗꯤ ꯈꯔ ꯅꯍꯥ ꯑꯣꯏ. ꯏꯕꯨꯡꯉꯣ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯤꯅꯤꯅꯦ. ꯅꯍꯥ ꯑꯣꯏꯔꯝꯕꯗꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯉꯥꯛꯇꯅꯦ. ꯗꯦꯕꯤꯀꯥ ꯍꯥꯏꯗꯣ ꯑꯩꯅꯦꯃꯤ. ꯑꯣꯟꯅꯔꯦꯗ. ꯁꯣꯝꯗꯤ ꯁꯨꯡꯅ ꯅꯠꯇꯦ. ꯈꯔ ꯅꯍꯥꯅꯦꯕ ꯑꯩꯈꯣꯏꯅ ꯊꯤꯖꯩꯁꯦ. ꯏꯕꯨꯡꯉꯣ, ꯁꯨꯝꯗꯧꯕꯅꯦ. ꯍꯟꯗꯛ 500 ꯆꯞꯄꯤ 1000 ꯆꯞꯄꯤ ꯆꯠꯅꯔꯛꯇꯕꯗꯣ, ꯁꯦꯜ ꯌꯥꯝ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯅꯅꯦ ꯋꯥꯈꯜꯁꯦ ꯈꯪꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ. ꯑꯗꯨꯏ ꯃꯊꯛꯇ ꯅꯣꯏ ꯇꯥꯃꯣꯁꯦ ꯂꯨꯝꯕ ꯂꯥꯛꯄ ꯂꯩꯁꯥꯕꯤ ꯑꯃꯅꯦ ꯒꯦꯠꯁꯤꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯏꯕ. ꯃꯗꯨꯗꯒꯤꯅꯦ ꯑꯩꯁꯦ ꯑꯍꯟ ꯈꯪꯑꯣꯏ ꯍꯦꯛ ꯑꯣꯏꯁꯟꯈ꯭ꯔꯤꯅꯦ. ꯑꯩꯈꯣꯏꯅ ꯊꯤꯖꯔꯛꯏꯁꯤꯗꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯒ ꯊꯤꯖꯔꯛꯏꯅꯤ. ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯒꯤ ꯁꯥꯏꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯗꯤꯄꯤꯀꯥꯁꯦ ꯃꯥꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕ. ꯀꯩꯅꯤꯒꯦ ꯁꯤꯗꯤ? ꯗꯤꯄꯤꯀꯥꯒꯤ ꯋꯥꯈꯟꯗ ꯇꯨꯝꯕ ꯆꯥꯕ ꯀꯔꯤꯝ ꯈꯪꯗꯔꯦꯌꯦ ꯃꯥ ꯍꯥꯏꯕ. This boy is found to be correct. In the case of hotline. Ngasidi huranba faredana. ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯣꯏ ꯍꯥꯏꯅꯩꯗꯨꯕꯣ? Hey, nang nupa ko inadi dai. Hujikti huranba faredana. ꯀꯩꯅꯣꯍꯦ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯩ ꯁꯥꯎꯒꯠꯂꯛꯀꯅꯤꯀꯣ. ꯑꯗꯨꯒꯤ ꯋꯥꯗꯨꯗꯤ ꯑꯩꯅ ꯍꯥꯏꯒꯗꯕꯅꯤꯅꯦ. ꯃꯤ ꯑꯃ ꯁꯥꯎꯔꯤꯉꯩꯗ ꯍꯦꯟꯅ ꯁꯥꯎꯖꯜꯂꯣ ꯍꯥꯏꯕ ꯐꯣꯔꯃꯨꯂꯥꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯇꯧꯁꯜꯂꯛꯀꯅꯣ. ꯑꯦ, ꯏꯌꯥꯝꯕꯅ ꯍꯥꯏ ꯋꯥꯗꯨꯗꯤ ꯏꯇꯩꯃꯒ ꯑꯩꯒ ꯀꯣꯏꯅꯩꯁꯤꯅꯤꯅꯦ. Yes, absolutely right correct. ꯃꯗꯨꯃꯛꯅꯦ ꯅꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯦ. ꯃꯁꯤꯗꯤꯕ ꯃꯆꯟꯅꯨꯄꯤ ꯂꯨꯝꯂꯛꯑꯒ ꯃꯕꯨꯡ ꯄꯨꯔꯝꯕꯗ ꯐꯠꯇꯦꯅ ꯇꯧꯅꯤꯀꯣ ꯅꯪ. ꯏꯕꯨꯡꯉꯣ ꯈꯣꯏ, ꯅꯣꯏ ꯇꯥꯃꯣꯁꯤꯗꯅꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯈꯣꯏ ꯆꯠꯈ꯭ꯔꯒꯅꯦ ꯑꯩ ꯐꯖꯅ ꯉꯥꯡꯅꯍꯧꯔꯒꯦ. ꯍꯦ, ꯅꯈꯣꯏꯅꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯅꯣꯏ ꯑꯅꯤ ꯄꯨꯔꯤꯉꯩꯁꯤꯗꯅꯦ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯍꯧꯁꯤ. ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯀꯣꯏꯔꯤꯁꯦ ꯁꯦꯜ ꯂꯧꯊꯣꯛꯄꯒꯤꯔ ꯅꯠꯇ꯭ꯔꯒ ꯂꯧꯒꯦꯅ ꯀꯣꯏꯔꯤꯔ? ꯀꯩꯅꯣ ꯏꯌꯥꯝꯕꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯌꯥꯝ ꯀꯣꯏꯍꯟꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯑꯇꯣꯞꯄ ꯅꯨꯄꯥꯗꯣ ꯑꯣꯏꯅ ꯀꯣꯏꯍꯟꯕꯤꯔꯨꯔꯣ. ꯑꯩꯈꯣꯏꯗꯤ ꯁꯪꯖꯗ꯭ꯔꯕꯗꯣ. ꯀꯩꯅꯣ ꯃꯁꯤ ꯉꯥꯡꯉꯤꯁꯤꯕꯣ? ꯍꯦ, ꯑꯩ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯃꯗꯤꯅꯦ ꯆꯠꯂꯣ ꯄꯨꯈ꯭ꯔꯣ ꯆꯠꯂꯣ. ꯁꯤꯗ ꯆꯪ ꯂꯩꯔꯝꯃꯦ. ꯇꯦꯜꯍꯩꯕ, ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯗꯦꯕꯤꯀꯥ, ꯅꯣꯏ ꯅꯕꯨꯡꯁꯦ ꯃꯀꯣꯛ ꯈꯔ ꯆꯥꯛ ꯃꯥꯜꯂꯤꯅꯦ. ꯃꯀꯣꯛ ꯆꯥꯛꯄ ꯅꯪꯒꯤ ꯅꯕꯨꯡꯒꯤ ꯅꯨꯄꯤꯁꯤꯁꯨ ꯐꯖꯅ ꯆꯥꯏꯅꯦ. ꯑꯩꯅ ꯅꯪ ꯍꯪꯉꯦ, ꯑꯗꯨꯒ ꯃꯥꯅꯤ. ꯅꯪꯕꯨ ꯉꯁꯥꯏ ꯗꯦꯕꯤꯀꯥ ꯍꯪꯈꯤꯗꯥꯏꯅꯦ? ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ ꯍꯪꯉꯤꯁꯦ. ꯃꯥꯏ ꯃꯃꯤꯡ ꯗꯤꯄꯤꯀꯥ ꯀꯧꯋꯦ. ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯁꯤꯔꯥ? ꯍꯥꯏꯔꯨꯅꯨꯍꯦ. ꯑꯩꯁꯨ ꯗꯦꯕꯤꯀꯥ ꯀꯧꯏꯅꯦ. ꯑꯗꯨꯅꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣ. ꯅꯪꯅ ꯒꯦꯠꯇꯒꯤ ꯁꯤ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯕ? ꯑꯩ ꯃꯥꯒ ꯈꯪꯅꯕꯅꯦ ꯏꯅꯝꯃ. ꯑꯣ, ꯅꯪꯒ ꯈꯪꯅꯕ ꯕꯣꯏꯐ꯭ꯔꯦꯟ. ꯅꯪꯒ ꯈꯪꯅꯅ ꯅꯅꯝꯃꯁꯤꯁꯨ ꯀꯣꯏꯔꯝꯃꯤꯅꯤꯅꯦ ꯈꯪꯉꯕ? ꯅꯪ ꯃꯗꯨꯃꯗꯤ ꯍꯥꯏꯅꯨ. ꯑꯩꯒ ꯃꯥꯒ ꯀꯔꯥꯏ ꯀꯣꯏꯅꯦ? ꯅꯪꯅꯤꯅꯦ ꯅꯨꯄꯤ ꯀꯣꯏꯗꯦ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯒꯦꯠꯇ ꯅꯪ ꯂꯨꯝꯕ ꯍꯦꯛ ꯂꯥꯛꯏꯗꯣ ꯑꯩ ꯎꯔꯤꯕꯅꯤꯅꯦ. ꯀꯥꯏꯗꯤ ꯀꯣꯏꯁꯜꯂꯛꯏꯅꯣ ꯑꯗꯨꯏ ꯋꯥꯗꯨꯅ? ꯏꯅꯝꯃ, ꯑꯩꯅ ꯒꯦꯠꯇ ꯍꯦꯛ ꯂꯦꯞꯄꯝꯕꯗꯣ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ. ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯤ ꯃꯥꯟꯅꯕ ꯂꯦꯞꯆꯕꯅꯦ. ꯇꯦꯜꯍꯩꯕ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ. ꯄꯨꯝꯅꯃꯛꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯦ. ꯇꯦꯜꯍꯩꯕ, ꯋꯥꯐꯝ ꯑꯁꯦ ꯂꯩꯁꯅꯥꯅ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯕꯗ ꯅꯍꯥꯛꯅ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯃꯔꯟ ꯃꯊꯨꯝꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯣ ꯑꯁꯦꯡꯕꯗꯣ ꯈꯪꯉꯕꯅꯤꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯨ ꯈꯪꯅꯤꯡꯉꯦ. ꯉꯥꯟꯊꯣꯏ, ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡ ꯅꯨꯡꯁꯤ. ꯑꯩ ꯂꯟ ꯊꯨꯝꯗ ꯌꯥꯝ ꯌꯧꯕ ꯃꯤꯗꯤ ꯅꯠꯇꯦꯗ. ꯌꯥꯔꯦ ꯌꯥꯔꯦ, ꯅꯣꯏꯒꯤ ꯔꯣꯃꯥꯟꯁꯇꯣ ꯒꯥꯔꯗꯦꯟꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯨꯔꯣ. ꯅꯈꯣꯏꯅ ꯁꯦꯡꯗꯣꯛꯑꯕꯅꯤꯅ ꯅꯥꯇꯩꯃꯒ ꯑꯩꯒꯁꯨ ꯔꯣꯃꯥꯟꯁꯇꯣ ꯃꯈꯥ ꯆꯠꯊꯒꯗꯧꯔꯤ. ꯏꯌꯥꯝꯕꯅꯁꯨ ꯇꯥꯜꯂꯕꯅꯤꯅ ꯔꯣꯃꯥꯟꯁꯁꯦ ꯒꯥꯔꯗꯦꯟꯗ ꯑꯣꯏꯅ ꯃꯈꯥ ꯆꯠꯊꯖꯔꯨꯈꯤꯒꯦ. ꯑꯗꯨꯒ ꯏꯌꯥꯝꯕꯒ ꯑꯩꯈꯣꯏꯒ ꯎꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯁꯦ ꯃꯤ ꯑꯃꯠꯇꯗ ꯇꯝꯕꯤꯒꯅꯨ. ꯆꯠꯂꯦ. ꯒꯨꯗ ꯕꯥꯏ. ꯌꯧꯔꯣ ꯌꯧꯔꯣ. ꯍꯦ, ꯑꯗꯨ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯇꯦꯁꯟꯗꯤ ꯀꯥꯎꯅꯨꯀꯣ. ꯑꯁ, ꯗꯦꯕꯤꯀꯥ, ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯈꯪꯌꯥꯡ ꯌꯥꯡꯉꯦꯍꯦ. ꯅꯨꯄꯥꯁꯤꯒ ꯅꯪꯒ ꯀꯣꯏꯅꯔꯝꯗꯕꯁꯤꯗꯤꯕ. ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯉꯦ.
ꯅꯨꯄꯤꯁꯤꯒ ꯅꯪꯒ ꯀꯣꯏꯅꯔꯝꯗꯕꯁꯤꯗ ꯀꯅꯥꯅꯣꯅꯦ ꯑꯃꯨꯛ ꯀꯥꯞꯁꯜꯂꯛꯏꯁꯤꯅ